Iroi Shemba Mamang Lekai da Bom Pokai Kre, Langjing a Sober Nomai Kapsilam Le. Amasung Swan Dusit University Bangkok, Thailand Amasung Pitambara English School Kwakaichal Haino Kongembi Marakta International Exchange Program Pangkokre. Kurumzuri, ISTV News meeting Tabiri Singh Taram Oksari, Ozumapung Weba Pau Pizari. Ngarang numidang chorak na pung tararum taba duaida sakhang da basingna Iroi Shemba Mamang Lekai land number 4 da leiba kumbong mayum Suresh Kuba miyo yamagi yum da bom lang shinduna pokhai hankre. Police tagi fangba pau da bom adu yum gi gate maya da pokhai kibani. Pokhai ba du da sogapanti yaw hode haidi. Bom pokhai re haiba pau fangba dagi lampel police ki kangbu ma laktuna bom pokhai famadu yengshilambaga loinana thizin humjin bagi thabak sathakre. Bom adu kanana karigi damakta lang shilambanu haibasu khangbangamdri. Amaromda ngarang numidang chorak na pung nipan makai taba matamda Lamphel Police Station gi manung chanba Langjing asoba maning leikai da leiba Dr. Salam Arvind Koba amagi yum gi gate ta sakhang daba singna hand grenade ma thamlambaga loinana nomai round ani kapsilam le haidi nomai kapsilam le haiba paw fangbadagi pasoi police ki kangbu ma mafam adu lakhi hand grenade adu asoyangam yauduna lokhat khre Haudogasigi matangda police na tizin ba hokre bom adu kanana karigi damakta thamlambano haiba hoju fawbagi oina sabsaba khangbangamdri Ngarang numidang Iroi Shemba Mamang Lekai da leiba kumbong mayum Rupachandra gi geta bom pokai helamba thawong yaning da bafong doktuna EYDC amasung Iroi Shemba punba maira paibi lupna sinduna Iroi Shemba Mamang Lekai da wakat mi fam pangthokre Jumlakta bom pokai henba yaning de Kari maram gi damakta pokai helambano haibadu leibak miyam khangna sengdok piu haina sathakhiba wakat mi phamaduda EYDC amasung Lekai gi nupi singna sarukya khi wakat mi phamaduda bom pokai henbagi thawong adubu yaning daba play card kaya su sizinakhi sathakhiba wakat mi pham aduga mari leinana Iroi Shemba punba maira paibi apunba lupki president na ana yek yauba mi kungna taba mafamda bom pokai handuna aki akhang piba si yaning daba phongdokhi matungda asiguma thabag ase amuk hana laikai sida tawbiganu haidi kari maram gi damakta thabag asi satharamano haibadusu miyam khangna sengdok piro haina phongdokhi Masa khangna akhoi isa unaraga wari sanabiraga kai lege kai doge haibado khangan janingi aduna tana bom eta langchalaga tawba haibase matungda amhona lekai se thon diganu haina wafam je thamjari adu amuana masi tawdok se thok tanna baju thon bigano na hanja hanja na akhoi nai haijari ado laibak thiba tawdok se mase karino haibado mayam paja miyang khangna singtok pirau haina Mayangi mafamda akoina isajing amanabu oro karino haibaje asengbaje paja mayang khana singtok piro haibaje sigi wafamje thamjari Dr. Salam Arvind gi yumda bom thamlamba madino mai kapsilamba yaning da bafongdoktuna Langjing achoba punba club amasung maira paibi singna wakat mi famama Langjing achoba maning leikai da famke wakat mi famadu da sarugya khibi leikai gi maira paibi amana school amadi boarding leiba yumlakta Kanano masakhang daba singna bom langshinba amasung bom thamlamba yaningde karigumba bom aduna pokhairam labadi akoibada leidiba miyam asok apan nanglamgani haiki numir humni gi manungda kanana toramano haibadu sengdok piro haidi Namoy bom lang jalani no may kapsalani haina laani haina khalaga tawraga ju singdok sa ba tanjama di pibam thopra na khaleba I masela ma oibagi noina to sima soire noi to sima langre sida si singdok se singdok haibagi tanjama su bihaninge ai masai saitagi di aina ngamabani haidra heta puthaba tawbase akoi yawolo ichiraw sindi malaka su hain tawhanjaning de mase tawrami base kanano haibadi ngasi anumani athuba to singdok piro makha ta suma ke khang tawbase akoi langjing da thon biganu lamdawada thon bigan habdi ai haijaning ai mai gaidagi Miyoy bada asuk yamna harassment piga daba pot amakak aki tu jung poli base kari marang dino haibado athuba matamda sengdok pirao madu natragadi mathangdadi langjing harba area sida asiguma thawdok ama thoglakpa matamda aikhoina akoi apun bagi ware mama lauraga warning ama pirakti bhagbadi asiguma hek thoglakpa matamda thoglaiba isa isu singdo mama akhoina ngakpi banga moi haibama ai mayamgi mangda haijage Pitambara English School Kwakaichal Haino Khongnembina Sinduna Language and Cultural Exchange Haiva Timda Swan Dusit University Bangkok Kingdom of Thailand amasung Pitambara English School Kwakaichal Haino Khongnembi gi marakta International Exchange Program Pitambara English School da pangthokre Thoromadu da Pitambara English School ge Academic Advisor Dr. Laurembam Sujit Singh School sigi SMC gi Secretary Laurembam Sitesori Chairman Guru Aribam Babanand Sharma amasung
Thailand gi lakpa miyoi singna maruiba miyoi singona sarkya ki Thauramadu gi manung channa pena thangta Ghosta Krishna Natna Khamba thoibi jagoi Yoga Kabui jagoi na singba singsu utki Pitambara English School ge Academic Advisor Dr. Laurembam Surjit Singna International Exchange Program sigi manungda Pitambara School amasung Swan Dusit University Bangkok ki marakta Cultural Exchange Program kaya pangthok nanaba pandam su thamli haiki Laibak ani gi marakta lon amasung culture gi hiramda khangmina duna tungda horakliba miyoi singda kudong chaba kaya pinanaba pandam thamli International Exchange Program asigi manungda Pitambara School amasung Swan Dusit University Bangkok ki marakta Mahiroi amasung oza sing sathok chashin tongna duna language amasung cultural exchange tawgani haiki Koi sigi collaboration international exchange program se subnagi makoi na laga khatang ta banate makoi gi chhatra ani mjo jik lae aduga chhatra taruk ne koi na la kadoi se ko chhatra taruk se koi sidai sida koi gi teaching education system ji makoi na internship oina chahi tha taruk se tha ani laga sumaina tha taruk leidoi ne akoi gi chhatra su makoi na ada kauri ne aduga akoi gi oza ani masu medagi sidagi Pitambara da English Language and Social Science tak bogi ojiki Sondolchi University ji da tharani tharaga ekoi gi ozani musu makoi na muk ada teaching exchange tawdoi ni sem koi na mamang da su koi gi delegate train thoi school ji Sondolchi ta chatlaga exchange program tawgi ba lere koi do makoi gi teaching and learning system ji university moi gi base lere ji por aga koi Manipur da su koi school ji da enhance tawba ngamna ba kona ba sina koi gi pandam All Manipur Nupi Marup Kanto Makha Lekai Imphal West na Kurkul Gram Panchayat ki mifam ama phamlaba matungda ward member Irom Indirabu member oiba yaningde haina warep laukraba matungda MLA H Dingona amukhana Chengi agent oina haplakpa si yabangam loi haina Kanto Makha Lekai Mera Paibi gi secretary Ngangbam Ungbi Karunana Manipur Press Club te pangthokpa Paugi mi phamama da phongdokre mang makhata na Manipur pumbagi ward member loinamak disqualify tawkhraba matungda laikai miyam gi mifam na warep lauraga narengbam biren bu khankhibani biren khankraba matungda MLA H Dingo dasu khangan kiba laikre adubu MLA na miyam gi warep ki ona tainabada Irom Indirabu amukhana chengi agent ona haplakpana maike somda irang thokale haiki Indira haplakpa si yaningde haiba wafam su makhata na thamki Usi anong pa maghanap ba dito lumatanda mali supply le dapat MLA ki mini halaga lekai ki sen eze lamabu PS ki bila ko binubi amabu wamin burnin hapsale akoi su hangga khayam balenta na hapsale hana akoi lekul lekai sina ya naraga amato wala meeting committee hoda meeting pa ko ga amato ini ga naraga thokiba order ama PN period na pa matagasa bani ado tisida su maming lai grabani basis ko isatra ga su tisida thagat pa ki ama dilai grabani ado masi hapa kadra na khan mane ado ko ta hairam ga moina masi hapa da to pa machale mari da koi kulai gai su irang to ek jise irang to padagi comment to sige kana ra pada ko jana da base mayam lai ga mari lai na ko tisina mani chin biu haina masi bakam sida la ado Rashtra Hit Sarvopari Sangatana Laibak Asigi President Prime Minister Yauna Constitution Authority ki makok thongba lusing basingda Manipur da Santi Hanjil Halaga Tangdu Leitaba Purakna na bataksin kre Rashtra Hit Sarvopari Sangatana lisingani kulumdoi gi me humdagi horakiba irangna chahi hum mapung phakiba si fawbada Tangdu Leitaba ingtha tapthaba hanjinban ngamdriba asigi mari leinana New Delhi gi Satya Niketan da miyam gi thabak toriba lusing basing Dharma gi lusing basing amasung miyam ga loinana Hanuman Chalisa Saidinaba Thoram Pangthoklaga Lamdam Asida Santi Hanjilaknaba Punna Honaminanaba Pangthokhi Rashtra Hit Sarvopari Sangatana Laibagasi President Prime Minister Home Minister Yauna Manipur Gilusing Basingdasu Memorandum Pisanki Founder Amasung President Wadiba Sohan Girina Hai Memorandum Asuna Prime Minister Narendra Modi na Matik Chaba Thabak Paikalaktuna Manipur Mahushagi Punsida Hanjil Hananaba Honarakani Haibagi Thazaba Thamli Lamdam Sida Leriba Furup Mosel gi marakta Thazanaba Puraknaba Honaba Tangai Fade Yelho Missing Cultural Heritage na Punsin Bachangi Masina Nungshisanaba Purakani National Unity Leihangani Civil Society Group Singnasu Hena Hona Minaraga Matunga Thoktanaba Tungkoina
ꯆꯠꯀꯗꯕ ꯂꯝꯕꯤ ꯊꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯩꯒꯅꯤ ꯍꯥꯏꯔꯤ All India Forward Bloc Manipur State Committee na Manipur gi irang si loishinnaba Prime Minister da memorandum ama Manipur gi Governor gi khuthang da pisunkhre terrorist ki thabag si levhanduna Manipur da santi purakani haibagi sabsaba matam ama aiba assurance oina piu hairi muknaba sibu thokanba insiliba sing amasung mara laijadaba miyoi kaya hatpada senaba singsu faduna chairak piduna laikhidriba singda asumba wayal phanghangadabani thani gi manungda lanjenaduna leiriba singi Tengbang loinana masa masagi leifamda hanagumna khunda leitana naba sinbigadabani hairi Education Department na matam supada aphaba mahiroi puthokpaga loinana leibak sigidamakta masak thokpa karigumba khara tauba ngamna na bahona duna lakli makhata na su tinjang kaijang daba asangba mahiroi leptana puthoknaba hona khigani haina Zonal Education Officer John Ford Bisnupur atom gunamani na hairi wafam ase handak haidokhiba Higher Secondary School Examination lisingani kuntarukta Bisnupur District ki mahiroi mapan na Manipur gi apunba mahiroi lising kunthra changdamnabada position loirak launa rakhiba pungning thogaladuna certificate amadi case award piduna pungning thogatpada haikibani thoramasada moirangi DI in charge M Dinesh amasung National Awardee kumbi Sandong Upper Primary School gi headmaster KS Indra Kumar Sarugyakhi ZDO John Ford Bisnupur na sinduna mini secretariat complex ta leiba office ta pangthokiba asamba thoram aduda ZDO atom gunamani na makhata na hai haugalakliba mahiroi khudingmak aikoi gi tungi lanni Mahi mapung phana tamduna afaba khunai ama oiraknaba honaba haibasi mama mapa amasung oja singi pandamni ngasi mai paktuna position lawraklaba mahiroi khudingmakna aigi panthung yore haiba khandana lakadaba examination khudingmakta ngasi fangliba position asidagi tadana fangnana bahonaduna afaba mahiroi amamam oyu haibadu khudama moina thamna bahonasi haiki Nakoina masi noina police achievement neba success neba mai pakpa neba adugi mai pakpa do let it repeat again and again ko second time amusu mai pahalo suppose kana banga no mana position le papa aduga next time dadi mai pakta na tang handara ba dadi akoi bla le nangi le kai gi misinga nan na fu achievement do lakne nakhangi neba aduna matung karapata nangna fungiba achievement nasi fungiba achievement to nangna sana khona jabadagi khona jamanna fungani taknate habise nang proof to dakar hoy aduna lepalai na khona ba basine hena fagat ba hana gi leiba samdagi manana leiba natragan hena fagat ba aduna hena fagat na ba no habise hainingem ko Position holder mahiroi amana apokpa pokpina wana hona biduna masa oibasingbu karida soikigadagi khanjariba dugi saruk maset amadi mangfaunarbasu makhata na imung manung wajasing amasung leibaki damakta khanduna afaba mahiroi amamam oiduna afaba khunai ama oiba ngamnaba honagani haiki credit say agi parents hanboina pizage aduga ai pingai dagi loinarapa agi wajasing Harvard amati Marispa Academy gi wajasing da ai credit se piningi Salai Youth Club Safongbagi Thoram Bamon Kampu Hirom Leira Community Hall the Pangthokre. Thoram to the SYC President W Aparajit, Chairperson Bamon Kampu, GP Pradhan I Eken, Ward number 3 member H Moramba, SYC Advisor H Khamba, I Southhoy, Mira Paibi Lusingbi, H Premila Madi TH Sobita Sarkyaki. SYC BP Hobism Brozendrona Lekai Sida Levaki Thoram Lakpada Lusingbina Bamioi Laitabana Maram Moraga, Salai Youth Club as Safong Mani Haiki. Masida Natana Tungda, Horoklibanaha Singidamaktasu, Kalaga, Club Asit Hamlambani, Masina Laikai, Saukat Lamzenda, Yawangam Lagani Haiki. Salai Youth Club haina ama khacharagniba asigi makhada akoi fajana akoi lekai sida develop tawnana bugidamaka akoi nauna akoi form tawjarakani lekai sida leidiba amadi thangnaba kairo lekai sida leidiba yamnasu akoi koina tawjariba sida chakhot foramgi lamjida akoi sajo pibirakani hainasu yamgi mafamdagi akoi afaba oiminabada akoi makhoidagisu thorang kayama lawjani akoi lakadoriba tungi mirongi damakta akoi kalab asina akoi afabada Tominanabugidamaka, Akoi, Masigi, Tanga, Silojabani, Hangnariba, Akoi, Kairo Lekai, Kudima, Amadi, Akoi Lekai, Mineriba, Kudimona,
afaba chawkhatpada thabak khudimak tawminasi haiba wafamsi miyamgi mafamda aina hanna noluna nishingjari Ima Libaki Damakta Hawaii Katkraba, Atobasing Mafamda, Apunba Mera Paibilup, Hozai District Committee na Laishu Katuna Ikaikum Naba Utkre. Committee Sinasundana Hozai Amtola de Liba, Siva Mandir de Pangtokpa, Atobasing Mafamda Ikaikum Naba, Utpagitorum Aduda, Apunba Mera Paibilup, Hozai District Committee ki President B. Padmabati Sarma, Secretary M. Hema Yauna, Taupubasingshu, Sarukyaki. Apunba Maira Paibi Hozai District Committee ki Makha Leiba, Tongan ba Cool Sing the Gilak Maira gi members sing, Toramadu da Sarugyaki. Secretary M. Hemana, Mapanda Kundariba, Maite Sing, Awabataraba, Irisa Sing the Maktamatam Pumba the Lepkani, Haiki. Lana se Tuba the Lucian of a center Masung State Langana Honabiu, Haiki. Lingsing Toramadugi Matanga, Apunba Maira Paibi Lup Hozai District Committee ki President B. Padmabati Sarmana. Lissingani Kulumdoigi me Humdagi Horokiba Lan Sida. Iraysa kayagi thawai sing Himalaya ki damakta katkre kaya mana lay thiba khangdana leiri yum kaya tangoi onkre mioi kaya relief camp ta ngasi fawba leiri sahi hum pharaklaba fawbuda lana solution basu honadri yamna nungai taba mana pikliba angang ani bom caption duna hatpi kre thokliba lana se thubuda center masung state laingakna lotion ba honabiu haiki May Humgi Numidangda Uripokta Chara Henbi Nupi Magi video ma viral Oiribadu Miam na Lana Kanbiganu Haina Uripok Apunba Yaifa Thorang Nupi Lup na Sengdorakli Hiramsigi Matang Ngasi Uripok Apunba Yaifa Thorang Nupi Lup ki Sanglen da Pangthokpa Paugi Mifam Amada Lup Asigi President RK Sana Hanbin Hai Haukiba May Humgi Numidangda Uripok Hobam Dewan Laikai Dagi Khaidem Jennifer na Sangsin Kiba Chara Henbagi Kongjang Gamari Lenina viral Oikiba video Duna Maram Moiraga Miam the Lana Uhale Numit Aduda Jennifer na Mahak Chara Henbagi Kongjang Changshilagani Haina Hairakpada Kongjangama Changshinba Hairagadi Hana Thorang Ningthizana Tauraga Marik Chumna Pangthoksi Uripok Maikai de Leiba Nupi Apun Bulup Kasu Kupna Khanaraga Sangshinsi Hathu Tauroishi Haina Haiki Adubu Jennifer na Kanghodana Uripok Apunba Yaifa Thorang Nupi Lupki Sanglin Mamangda Chara Henbagi Kongjang asi Sangshin ba Horamani Mangna Sangshiliba Kongjang adu Yamna Thagatningai oiba Khongthangni Adubu Hana Thorang Tauraga Makhatana Chara Hengadaba Miyoi Singi Serial Semdoktuna Amasung Yarekadaba Singshu Pali Naina Sangshinanaba Khanaraga Taushi Haibani Karigumba Kongjang ama Sangshin Gadaba Leirabadi Uripok Maikai de Leiba Club Amasung Maira Paibi Singa Tanaraga Tauba Ngaktani Mahakna Leibaki Damakta Toropada Uripok Maikai na Sogatli Karigumba Mahakna Amukhana Uripok Apunba Yaifa Thorang Nupi Lupki Maira Sangda Laklabadi Sogatlaroi Haina Fongdoki Mana hesitation tauba kano tauba koi king kibalaite support taugani adubu mas handaki simadi arang thogdok simadi akoi monda support tauraroi loki niyongi wangada adagi lebaki uribong maige gi niyongi wangada over niyongi wangada mana taugi ba thabak ne ba akoi kanamta khangnaba kanamta tanaba laiti mana aingon khakta hairambani adu club ki member singda moi secretary da karida moi phone nung taunaba leiramba yai adu akoi khangde aidi khangdabani na club ki mayam siga tanagi ge uribong maige gi oina Pina raga matang si tawasida akoy ay namana numi mangani hangragadi akoy gisu ayin nung tirle pa haba program mo sila ka do bani sige kana na ba matang tang pi yo hay bani mo onda adu ta ta namana hawgi dai toy pa problema mayamna kogi viral ol bada mayamna akoy gi udibong mage gi mai bian sin nan lan no ubado umdana ba haina akoy masige akoy pesin se tawjabadi lan no uhat wan bidana ba sumna akoy na magi sagataba akoy di magi kana taw hoina mayam di kare akoy sagali laibaki oina thola pada bana tholai ba kumham je yam dina phaba yam dina akoy laibaki akoy laikai jo da to chaw ngai ni tawbada bu khitang matam habidi akoy dam ki matam sima phamna hoda bagi akoy hapana da thoya dina mayamna akoy di unbong mai ke gi maira gi mai gen mayam kuding makulano to bidana ba DFO Chandel Sinduna Ramp Rising and Accelerating MSME Performance Scheme gi makhada Manipur da Ecotourism Saukhananabagi Pandamda Hospitality Tourist Guide amadi Nasser Guide Management ki numit humni sathagadaba training program ama ngasi Chandel Christian Hall da hodokre Thoramadu DC Chandel Hemant Kumar DFO Chandel Dr N Munal Maite amasung Maha Area Naga Ships Association ki Chairman JS Angamna Chingbasing Sarkya ki
Dr. N. Bunal Maitena, DFO RAM scheme gi makha the Sandal Forest Division Sinduna, Lisingani Kunmanga the Tongan ba, ecotourism gamari lane of a Hiram Mangada, Laidik Lashu Hairaba, Tabakti Fanghodraba, Chandel Ginaha, Chohum Yankai Romda, Masa Masabu, Tabak Pizza Batanatana, Miambusu Tabak Pibangamba, Entrepreneur Sing Ohenaba, Training Sing Pikre Haiki. Tourism Highway Industry asi Pesha Khwaidagi Changdana income Yamna Tanba Yaba Industry ni Haina Sulone. Malemda Manipur bu Saktaksi Hairabadi, Manipur gi ko tourism Saukatan Bachangi, Manipur gi Wenasu, Ramp ki Makada, MSME, Listen Kuntra Mari Chohum Rom registered Tauduna, Mui Lak Amurombu, Conshin Bangamle, Ram ki Makada, Silibet Training Singasi, Miamna Yaukshinduna, Kudong Chabaloshi Haiki. Saukatba Musung Honglakli Bakongjelas the Yaukshinduna, Manipur bu ecotourism da Malem the Saktak Nasi Haina, Mahagna Fongdoki. Is to make India a $1 trillion by 2047 with a target of registration of 555,000 MSME. But luckily, as of now, all over India, around 6.25 crore MSME have been registered, and this employee given under this sector is around 25.18 crore. And when we talk Manipur, as of now, we have already registered around 34,400 MSME under UDEM, and it has covered around 1 unemployed youths under this scheme. This is Sandel Hemant Kumar na Natural Resources Singase Kuigilani, Makoi Bungak Senduna Thambana Lamdamasi, Saukot Hangani Haiki. Nupi Saukotana Zatiema Saukot Pangamloi, Maramasana training program Singasi Tawayauna, Sarugyabu, Haina Mang of Fongdoki. Economic empowerment is the base of every empowerment. If we want to empower our women, if we want to empower our future generation, we have to empower them, we have to instill them, and we have to make them economically, financially independent and strong. In this regard, if we are able to organize such workshops, Augi Maraktana break Matang Lominase. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Dada Ibe makigano Azabe thammo Sige yung say, next time tinacheksin na laksilaga tamgrabani ne. Dadarang se, juhar habaga amta kitarbo. Asum na, mayam na machalbog na option lugum. Masige yung masibog, asuyangan ko kadabatagi. Next TMT na napseli. Next TMT juhar habaga yung matok na nabasimani. Zaman chakno isi na mana, concrete katok na tinago matanda, kapamil ang magpihena hinggal adli. TMT, strength is in the quick. Honglagli ba punsigi lambi sida, aray ba tsaba yaba makay sasinari. Adon hidak lang thak kayama sa daba yarakte sasil liba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Bracketungda Mohana Taram Oksari Makatarak Pau Pizari Federal Students Organization Kanglaipak Fesok na Sinduna Education Sector bu phagat hanna bagidamakta leptana chatharakliba school survey gi saruka moina ngasi Imphal East ki manung chana leiba Takhel Sanjanbam High School amasung Nongpok Sanjanbam Government Aided ta Yengsin Khongsat ama satkre haina Fesok na thadorok ko cherol ma da fongdorokle cherol sina makhata arduna khongsara duda school sida kudungsha daba pikthana leiramba thengnarakhi hairi Mahiroi Chani Henbana Mahi Tamliba School Sida Headmaster Laitaba Mashung School Management Committee SMC Laitabana Maram Waraga School Si Yamna Wana Salai Hori Tongan Ba Subject Ki Award Poza Sing Amasung Boys Toilet Asu Yamna Mathong Shadre Award Pasing Asin Numit Taret Ni Fawbagi Manungda Zonal Education Office ZEO Imphal East Amasung Education S Department na Thubadi Yengsin Bigadabani Education gi lam asida award pa leirektraba matam amasung mai masan tambagi chang asina wangliba makai kunai si aphaba saukhatpu kunai ama oigani maramaduna tangdu leitadraba leibak ki phibam asida mai masan tambagi lamda leibak miyamna yariba makai ayat apanba bibidana basu haidi
Kongsa si makhata na tungan Manipur ki kasan koya sinthung na sat kigani masida leibak miyam na su mateng pangbiu hairi. Apun ba tengbang lup tobul gi hum suba foundation de ga mari lena na hauki ba lisang ni kolum doi gi me hum dagi narco terrorist sing na horak pa lan da leikhidra ba atho ba tho bi sing gi mafam da hikat leikat tamkhre. Wabagai Assembly Constituency ki manung channa leiba Sanathel da Kharsa ama Polestar Club Santhel ki President MD Mufizadim Elias Tombana Santhel mamang laikai dagi kanduna Central Division Forest Kaibul Lamjau National Park Kaksung Forest Range Unique Wildlife Protection Committee Manipur Hianglam Police Station amasung laikai sigi club members singa punna Kharsa adu khusinaki Masiga chap manaba mawongda mayang Imphal Assembly Constituency ki manung chanbada leiba uchiwa Hayel Thongra dagi Kharsa amasu yumlakta sensilak padagi thodam Binau Hayel Thongran bi amasung Sagol Sem Dines usiwa mamang laikai dagi makoi ani amasung laikai miyamna kanduna Central Forest Division Kaibul Lamjau National Park Kaksung Forest Range Unique Wildlife Protection Committee Manipur Hianglam Police Station amasung laikai miyam galoinana First aid piraba matungda Kaibul Lamjau National Park ki maril lama oiriba khordakta tekta kaidana thadokre loinana ngasi thadokhiba Kharsa ani adugi maraktagi amadi masa pukungda yaure maramaduna chayol ama muk leiraga masa poklaba yai haidi Tiga lo to mamit ko lo to ko dor kata jing mun sa pukwe tam salun hay nang go ama sieng ayo kre mamai to sana on tho ga som chen halak na ba tum na zona sem pak mun mamit to Hauzik lo shilak pada maru iba pawa muka hanna pizari. Iroi shema mamang laikai the bom pokai kre langzing aso pada nomai kapsilam le. Amasung Swan Dusit University Bangkok Thailand amasung Pitambara English School Kwakaichal Hinau Khonembi ki marakta International Exchange Program pangthokre. Masiga loinana hauzik fawagi oinadi ISTV News matang asida loishinjari. Meeting David Puna Makpu amuka hanna kurumjari.